Black the SIM card paramba amadi leibada lupa lak yankei fine lunana chahi ahum jailda lagani. Kurumjari ma'am ngasi gi video asidi December 18 da famkiba Parliament gi Lok Sabha mifamda nauna introduce tawkraba Telecommunication Bill 2023 gi matangda point khara lokthok charaga semjaba video ni mayam da su soidana magi kanangani haina khalli loibu fawbutang yengbiyo ngallingai matamdagi aikoina chatnaduna lakliba telecommunication law mayam asi chahi chama helaba British na palingai matamdagi chana halamlaba the Indian Telegraph Act 1895 amadi the Indian Wireless Telegraphy Act 1933 the Telegraph Wire natragana Unlawful Possession Act 1950 hariba ariba law sing asi mahut sinnaba Communication and Information Technology gi Union Minister Aswini Besnamna the Communication Bill 2023 asi bill loina Lok Sabha da introduce tawkre bill asi Lok Sabha da pass tawraba matung Rajya Sabha da amuk puthoklaba matung pass tawraga ek oina olaga chanaba haugadoribani anauba bill asi gi manungda development and expansion gi lamda loina operation of telecommunication service na chingba law ge asi yauri digital world gi matam asida ariba law sing asi kanara roi khalli masigi mahutta anauba law sing asi janabana hena fagani haina khalli Maramdi telecommunication sector asi leva amagi economy social development amadi national security da yamna chawba thawda amal lawribani maram asina safe and secure regulatory framework ama semlaga chana hangadabani bill asida telecom service asi sarkarna any in case of emergency matamda take over tawba natragana control tawba yabagi law adusu yawhalli masida natana central government natragana state government na any public emergency masigi manungda disaster management or interest of public safety gi oina telecommunication service natragana telecommunication network asi temporary gi oina lawsillaga government authority gi makhada control tawba yabagi ayaba dusu yauri hairiba point asimadi aikoi gi manipur asida hanadegi su chanarabra hana khanjai leibak ki achoubai su ama hek laklabadi internet thingningma matamda thingi thaningma matamda thai tawbudabu government na telecom service provider singda che thaduna order thoktuna process mayam ama changduna tawribani adubu mawongdadi government na direct control tawbagi typeta aikogi sidadi hanadagi su tawre masida sunatana anoba law aduda any public emergency or interest of public safety gi oina central government na natragana state government na aikoina mi amaga thanariba message asi marakta thatlaga yahundana haibadi aina tomada thare aingonda thakre yaukhre haina khalabasu tawbutabu yahondabida marakta sarkarna thingjinduna thamba yabagi ayaba dusu yauri adubu press ki oina de athingba asi leiroi rule khargi makhada aduga fraudulence issue of sim haibadi sim card black ta leiba gumba sida lupa lakh yankai fine chahi ahum jail da leiba magi case ki matung inna fine ke asi thien bana chingba asisu yauri masida aikoina sim mama lawba matamda biometric lawraga bu oiro any fully verified tawraga lawba asi compulsory oire masida natana digital bharat nidhi fund spectrum reforming TRAI haibadi telecom regulatory authority of India da leiramba rules amadi power da ahongba lenana messaging app haibadi WhatsApp na chingba ke asida internet ki khutangda call tawbada law sing asigi manung chalhanaba na chingba ke asisu yauri loisilakpada anauba bill asigi matangda kari fawibeke fai haina khanbra natragana fatte haina khanbibra adom gi comment pibiramu mayamna video asibu informative oi khanbiba taragadi channel asibu subscribe tawbiramu lenana video asibu like tawbo kawbiramu